Board of Secondary Education Manipur lawa chahi asigi high school living certificate examination ngasi degi hokre masiga loinana mahiroi lising kuthra ga mapal longi maraiba exam asina lepkadori ngasi ahoba numita English subject thokli hairiba examination asida nupa mahiroi lising taraga mapan ga nempu amadi nupi mahiroi lising taraga mapan ga Chatruka kunga mari punna mahiroi lising kunthraga nipan chatruk hompu ga marina saruk yaduna center chamaga nempu da exam pangthokli Board of Secondary Education Manipur lawa High School Living Certificate Examination 2020 ngasi ahoba numita JDO Zone 4 Bisnupur na konba school taraga mari amadi atopa district ki school singna Bisnupur district asida exam thanari Bisnupur district ki waina pun exam thariba mahiroi masing asi lising ahunga chatre ka kunga mathoini ngasi dagi hokiba Manipur Board ki makha da pangtholiba SSLC examination more dasu mahiroi chamri ga kunga nipana mai pangna saruk yaduna pangthokpa hokre more government higher secondary school amadi St George High School da pangthokiba exam asida CCTV camera sijinaduna akanba security na pamdaba thodok sing thoktanaba ngak sinbagi thabak chathari amadi more da leiba cookie students organization ju mahiroi sing da akaiba pidanaba haiduna school singi akoiba da leikhi ngasi chathakiba assembly mifamda demand for supplementary grants lisingani ga taraga mapan kungi tonga ba demand kunthra ga nithoi gi apunba senpam crore lising kunga mathoi khara henbagi senpam house na yenaba yaudana pass tokre taramathoi suba Manipur Legislative Assembly gi tara suba session gi nini chanban numita speaker Y Khemchana supplementary demands for grants lisingani taraga mapan kungi demands sing pass tongnaba house puthoraki Mapari Ningsing ko lup manil na sinduna taramatoirak suba Dr. T.S. Kisan White Token amasung A. Rajen laikidabagi kumon thoram Uripoki Cherap Court manakta leiba Mapari Ningsing ko da pangtokre. Thoramasita Manipur Human Rights Commission ki chairperson Khaidem Mani, Soram Tikendrajit chairman Manil amasung All Manipur Working Journalists Union Amajugi president Bijoy Kangking Tabamna dice member sing oiki.